Manipur leingakka santi gi wari sanaroi union territory piba natana atopa pambai leite Kuki Inpi Manipur Manipur da tha tara manga henjilaklaba irang asi bolosinana bagidamak Chief Minister N Birena Kuki zomyam ka wari sana basem sare haino phongdoki bawafa madu aranba yumpham yaudaba Kuki zomyam bu lana lamjing na bahotnaba thawong amani haina Kuki Inpi Manipur na thadorakpa cherol amada khangalakli khwairambal ima kaithel fambi singna politics mami tarakpa silaibak thibani Malem damasak takliba nupi singtana phamba khwaidagi chawba kaithel ni hainariba khwairambal ima kaithel asida politics ke asoba mami ama tarakliba sina masak thianana ba masak ama oirakli haina All Manipur United Clubs Organization amukogi president Nando Luang no phongdokre wafamasi ngasi Manipur kaithel fambi Apun balupki tara lak suba mapok thauramga mari leinana phongdokhibani bhangna makha taraduna haikibada miyamgi ihaw ama lakpa matamda kaithel phambi nupi singna asauba thaudang lauduna lakli adubu kaithel phambi sing asi politics mami tarakpana kaithel phambi singi marakta kanglup semduna nampak tanarakpa si laibak thibani haina phongdokhi ngasi Bisnupur district ki Moirang Oksubung Lekai Khoiru Lekai ki maning thangba Trasampur district ki manungda leiba bunglon hariba mafam asida Kuki militant singna section saramba bunker kaya Indian Army amadi BSF ki kangbuna thugai khre hairi Drug thingba amadi mitop khandokpagi khongthang dagi lanthok oirakpa Manipur bu drugs ki kaithel onthoknaba honariba miyoi singa du miyam gi yeknabani state asi drug ki kaithel onthoknaba chinku ki narco terrorist singna asauba thaudang lauri miyoi kanglop asi immigrant migrant singni makoina Indo Myanmar border ngamkhai romdagi logi wangmada kanglon kaina sangsilakibani makoina Manipur bu drug ki kaithel onthoktuna ani suba golden triangle onthoknaba narco warfare sathaduna umang kokthokpa popi thaba amadi geopolitics ki lanjang sing Satharakhiba si thingnaba hojik lariba leingakki Chief Minister N Birena War on Drugs ki lanjang chatharakpa amadi mitop sing khandoknaba ILP sana halaba matung NRC sana hananaba thaurang laukalakpadagi Chinkuki narco terrorist singna matam sangna plan tawduna lakiba jalengam manglan Mai paklaroi khanglaktuna khantaba ngamdana khanghodana mamang sahi gi me ahumdagi maitei singi mathakta mihat mipun yum kai mai thabagi kham thengba war crimes athakibani habasi miyam pumna makna khangi Indo Myanmar ngamkhai paringromdagi illegal migrant leptana sangsilakpa drug puthok pusin tawduna Manipur bu golden triangle onthoknaba miyam pumna maki drug ki isawda irakna handuna Tinjang kaijang laba ngakta ohenduna maraibak nungsibagi ihulda mai iklaba singbu drug addiction ohelaba matung landa sinduna Kuki singi oiba lam semna ba honarakibani ngamkhai romdagi mitop singna drug amadi langi khusu khulai pusilaktuna Manipur gi apunba saktam thugaina ba honaba thingbana Lengak na ngamkhai paringda free movement regime FMR sana handuna ngamkhai gi achepa sambal khaba horakhiba sina Chinkuki narco terrorist singidi movement amadi plan sing kaitharakibadagi aroiba manglan oina landarakibani aroiba lanjang asisu mai pakpa ngamloidaba manglan oiduna phudita mangjong chongbaga pangkhaknarakibadagi Kuki gi sagai ni haiba kanglup singi marakta machet tanaduna makhoi masel hana sunabagi wathok leirakli Kuki singna yek salai leijaba lamdamasigi yelhomi kanglup masa sing oina kanglup kayabu namthaduna Kuki ni haijinduna makhoigi mapangal sagatnaba honarakhiba dugi mayokda kangrup masa singa sigi maikaidagi makoi masagi saktam ngakni hingani aikoi Kuki nati haibagi kholaw larokli basi Kuki singi pukjal sengdaba nampu hapu amadi apikpa kangrup masa singbu yotsinanaba honarakpa langdagi nanthoknaba honarakhiba si ngakfam thokte asauba kangrupna apikpa prup kangrup singbu yesinanaba aranba puwari semjin sajinduna lana lamjingnaba honabada kaidawnungda mai pakpa ngamloi longnam langdi matam khara khaktagi Kihan kangan ba amadi lining ki mingda miyoi kanglup amagi sakta muthatnaba hotnaba mai pakte haibagi maramdi miyoi kanglup adugi mapa mapusing adugi masada senkiba I amadi wakhalon nat ki sanabi adu nongma natraga nongma khangawdana saphonglakani masigi ihulasi saphongba horakpa matamda masagi saktam ngakjanaba hingjanabagi kholaw leirak matang asida ningsingningai oibadi kwakna wahong matu thechilaga wahong ni haina Pongja sauthoklupada ikaiba nangduna mimang phami haiba pawraw lairibasini masigi thaudawasi Kuki singi mafamda mayok naraklibasi kakpa yadraba mahausa nesarna pirakpa khudolni lamhen tuhenba horokpham khangdaba yumhong toiba Kuki singna loilam sandoknaba madi drug ki landa Manipur gi miyam khaktanatana malem gi miyam punamakta section fam thoi makoina Christianity gi mingda malem gi Christian lining chatpalebak singda chirol amadi drug ki langda thonana ba honarakliba sidagi khu sen bana malem gi oina tangdu leita hanbangam gani